life and style. Tom TV की Life and Style हरिबा TV show सिबु मिडेंग ताबिरिबा पुमनमकु अदोमगी host दाइना पंगसाताबम नातराम नोकचरी मरोई नंगासी एखोगी टीम न लाइजरिबा मफम असि वाहेंग लेकाइगी मयामनसो थोइदो हेंदोंना पामनरबा अमदी one of the best chak hotels in Manipur हाइबा तारे the Luxmi kitchen मरोई नंगासी की episode ता Luxmi kitchen की proprietor गा उनजरगा मतौ करमना हारिबा Luxmi kitchen असि हौदोखिबनो अमदी मसिना Lamdam asida khaknatana tongan tongan ba tourist sing haiba tare makhoi da khwaidagi one of the best services asik matokaram na piba ngamli bano haibagi matangda proprietor ga unazaraga khangtok sage mayam su sarug yaminasi Aigi ming ibem cha hijam laibena laifamna place kampok aduga Luxmi kitchen ki head cook oina aina leader oina pujai aduga yawbagiti sahi mari mangam sur kari thaubi gi ahang makana koi Luxmi kitchen da ko aina head cook ko oina laibise iman kari thau ai hana hotel gi maram sida thongwa thakpada ai ha yamna pamjaba nupi amani aduga loina na aina Luxmi kitchen sida mayamgi hotel gi service to hai besidi mayamgi seba makhala mani dana si ayon de yam nungai ba pokje ada koi Luxmi kitchen sida ko yaw sida ima gi kun sida ahong ba khara thabiu ahong ba hai besi ngacha koi gi sanu sagi lamdo ro ko sidi adum Luxmi kitchen gi proprietor hai tare sina aigi tum awaba amati nungsa marakta yawana paisa tangadaba kai mayam do si manungda mapan thoktana nupi amagi ijan ngangna paisa tanbada aihonda yamna nungai ba amati mateng amane na khali yam chawbu mateng amane na ina khanje adudi no madane pung kya dakina kya phawba si Luxmi kitchen da imana leibibage adugi di matamji order lakpagi matung ina leire matamje naiki order leiragana ayuk pung nipan dagi laga ngang pung tare nipan bok service to so tum yawe adu da iwon da ke suwa ba khotpa kaya phau de kaino da aina pamjaru ba simpa mama hoi bani na singai thamage adu di imana ne head cook oina silai bira bani na no mada thongi ma mathel se imana loina ma dum thombi ba kamai adu di thongde aina loina ma thongde thamna hai da khoina mathen piri chi mera mes tana mathen tara humdoi aduga nga ge item dana mathen train thoi adubo akoi leirisi akoi cook mari neba mari sina mana ngamba item singje sat adum paisana ba aduga nga gumba adege kari kara mayam sina aina yamba pa ham boina akoi mitei gi de han haurege ko iromba chi matam gi tholakwa si akoi na hong dana ironjare adegi next ta nga atoi ba thongba leire nga atoi ba thonge adai next ta nga matum thongba leire adagi uti leire mitei gi khara important lobe injang ni ko uti cha adagi champut leire maroi thongba leire maroi chi chu akoi Manipur khatani ko maroi phangi je maroi na kopi che doga hawai thongba leire khi leire sina modulja akoi gi bora chi biga kai hapaga hauraga kitang special loina adoga thum morok sijana te sida sangom na mahi orega thongba moduja sina hai thongba leire sina khajing bora loire leire mitei gi koi gi khajing bora do
adagi paneer thongba leire adagi sina ngaring kha leire or achar leire sina chahau leire nga tawba leire tasengna harabada sidi yumda nongmada hek thongaga chaba poting ngamba pot natabani na bako akhoi gi mitai injang oirabasu item singsi chaning bada phangbo oirasu loi chuna mahau tangningbagi taste sudi nongmada phangba natabani na sida laaga dum nongmagi oina adum chabi wana haijaning ꯑꯩꯈꯣꯏꯒꯤ ꯁꯣ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏꯐ ꯑꯦꯟ ꯁ꯭ꯇꯥꯏꯜ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯋꯦꯜꯀꯝ ꯇꯨ ꯑꯋꯔ ꯁꯣ ꯂꯥꯏꯐ ꯑꯦꯟ ꯁ꯭ꯇꯥꯏꯜ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪꯁꯦ ꯍꯪꯅꯤꯡꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯑꯗꯣ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯋꯥꯍꯪꯁꯦ ꯂꯥꯛꯆꯗ꯭ꯔꯤꯉꯩꯗꯀꯣ ꯑꯣꯖꯥꯒꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟꯗꯣ ꯍꯥꯟꯅ ꯑꯣꯖꯥꯅ ꯊꯝꯕꯤꯒꯅꯤ ꯑꯩ ꯃꯤꯡ ꯍꯔꯤꯆꯔꯟ ꯃꯌꯥꯝꯅ ꯀꯣꯀꯣꯕꯤꯅ ꯈꯪꯕꯤ ꯑꯩ ꯂꯩꯐꯝ ꯋꯥꯍꯦꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯂꯛꯁꯃꯤ ꯀꯤꯆꯟꯁꯤꯒꯤ ꯂꯩꯀꯥꯏ ꯊꯪꯅꯔꯤꯕ ꯂꯩꯀꯥꯏꯁꯤꯗꯒꯤ ꯑꯗꯣ ꯑꯣꯖꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯁꯨ ꯈꯔ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯨꯡ ꯀꯣ ꯄꯣꯛꯄꯤꯕ ꯏꯆꯤꯟ ꯏꯅꯥꯎꯅ ꯀꯌꯥꯅꯣ ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯩꯕꯨ ꯄꯣꯛꯄꯤꯔꯝꯕ ꯄꯥꯕꯨꯡꯅ ꯋꯥꯍꯦꯡꯕꯝ ꯇꯣꯝꯕ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥꯅ ꯋꯥꯍꯦꯡꯕꯝ ꯑꯣꯡꯕꯤ ꯏꯕꯦꯝ ꯄꯤꯁꯛ ꯗꯦꯕꯤ ꯑꯗꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒ ꯊꯥꯔꯒ ꯄꯨꯟꯅ ꯃꯔꯤꯅꯤ ꯑꯅꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯩ ꯑꯃ ꯑꯩꯒꯤ ꯏꯅꯥꯎ ꯑꯇꯣꯝꯕ ꯑꯃ ꯂꯩꯔꯤ ꯑꯗꯨ ꯑꯣꯖꯥꯅ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯁꯨ ꯑꯣꯏꯗꯣꯏꯅꯣ ꯑꯩꯅ ꯑꯍꯟꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯦꯇꯁꯁꯨ ꯍꯥꯏꯕꯤꯌꯨꯅꯦ ꯐꯦꯃꯤꯂꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏꯅꯕꯤ ꯏꯆꯥ ꯀꯌꯥ ꯁꯨꯔꯕꯅꯣ ꯑꯩ ꯍꯧꯖꯤꯛ ꯏꯆꯥ ꯅꯨꯄꯤꯅ ꯑꯍꯟꯅꯤ ꯆꯍꯤ ꯑꯔꯥꯎꯟꯁꯦ ꯃꯥ 13ꯒꯨꯝꯕ ꯁꯨꯔꯦ ꯑꯗꯒꯤ ꯏꯆꯥꯅꯨꯄꯥ ꯆꯍꯤ 9ꯒꯨꯝꯕ ꯁꯨꯕ ꯑꯃꯒ ꯂꯩ ꯑꯗꯣ ꯏꯍꯥꯟ ꯍꯥꯟꯕ ꯋꯥꯍꯪ ꯑꯣꯏꯅ ꯑꯣꯖꯥꯗꯒꯤ ꯈꯪꯖꯅꯤꯡꯉꯤꯁꯤ ꯑꯣꯖꯥꯁꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯂꯛꯁꯃꯤ ꯀꯤꯆꯟ ꯁꯤ ꯐꯖꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯣꯄꯔꯂꯤ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯒ ꯃꯌꯥꯝꯅꯁꯨ ꯁꯛꯈꯪꯅꯕꯤꯔꯦ ꯃꯁꯤ ꯀꯅꯥꯗꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯐꯪꯉꯒ ꯃꯇꯧ ꯀꯔꯝꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯑꯣꯖꯥꯅ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯤ ꯑꯣꯖꯥꯗꯒꯤ ꯇꯥꯖꯒꯦ ꯑꯔꯥꯎꯟꯁꯦ 1996 ꯑꯗꯨꯋꯥꯏꯗ ꯑꯩꯁꯦ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯖꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯪꯀꯜ ꯑꯟꯇꯤ ꯂꯩ ꯃꯐꯝꯗꯨꯗ ꯂꯩꯔꯝꯃꯤ ꯑꯗ ꯑꯩꯅ ꯁꯨꯝ ꯈꯜꯂꯦ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯃꯅꯤꯄꯨꯔ ꯂꯣꯝꯗꯒꯤ ꯂꯥꯛꯄ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯕ ꯀꯔꯤꯒꯨꯝꯕ ꯆꯥꯛ ꯆꯥꯕ ꯃꯇꯝꯁꯤꯗ ꯂꯟꯁ ꯑꯣꯔ ꯗꯤꯅꯔ ꯂꯧꯔꯛꯄ ꯃꯇꯝꯁꯤꯗ ꯃꯌꯥꯝꯒꯤ ꯍꯣꯇꯦꯜꯁꯤꯗ ꯐꯨꯗ ꯍꯦꯕꯤꯠꯁꯦ ꯆꯥꯟꯅꯗꯕꯒꯨꯝꯕ ꯑꯩꯅ ꯁꯨꯝ ꯎꯖꯕ ꯐꯪꯉꯤ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤꯒꯤ ꯃꯅꯥꯛꯁꯤꯗ ꯑꯞꯁꯔꯥ ꯍꯣꯜ ꯑꯅ ꯑꯃ ꯂꯩ ꯃꯁꯤꯒꯤ ꯑꯣꯄꯣꯖꯤꯠ ꯑꯣꯏꯔꯞꯅ ꯃꯅꯤꯄꯨꯔꯗꯒꯤ ꯃꯩꯇꯩꯗꯤ ꯅꯠꯇꯕ ꯑꯗꯨꯋꯥꯏꯒꯤ ꯂꯣꯀꯦꯜ ꯑꯗꯒꯤ ꯐꯦꯃꯤꯂꯤ ꯑꯃꯅ ꯆꯂꯥꯏꯔꯝꯃꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯉꯦ ꯃꯣꯏꯒꯤ ꯃꯑꯣꯡꯁꯦ ꯑꯗꯨꯗ ꯈꯤꯇꯪ ꯄꯦꯟꯗꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯏꯔꯣꯝꯕ ꯑꯁꯦ ꯍꯦꯛ ꯃꯅꯤꯄꯨꯔꯒꯤ ꯉꯥꯔꯤꯁꯤꯅ ꯍꯦꯛ ꯂꯣꯟꯗ꯭ꯔꯒꯗꯤ ꯍꯦꯛ ꯐꯣꯝ ꯇꯥꯗꯕ ꯑꯗꯨꯒꯨꯝꯕ ꯁꯨꯝ ꯎꯕꯗꯒꯤ ꯑꯩꯁꯦ ꯍꯩꯁ ꯃꯁꯤꯗꯤ ꯄꯩꯁꯥꯒꯤ ꯋꯥꯗꯁꯨ ꯅꯠꯇꯕ ꯑꯗꯨ ꯃꯁꯤꯗꯤ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯑꯩ ꯆꯥꯛ ꯍꯣꯇꯦꯜ ꯑꯃꯈꯛꯇꯪꯗꯤ ꯍꯥꯡꯒꯦꯅ ꯈꯜꯂꯒ ꯃꯇꯝꯗꯨꯗ ꯆꯥꯛ ꯍꯣꯇꯦꯜ ꯑꯃ ꯍꯥꯡꯖꯈꯤ ꯒꯨꯋꯥꯍꯥꯇꯤꯗ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤꯒꯤ ꯍꯦꯛ ꯅꯥꯀꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁꯥꯖꯟꯅꯅ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤꯗꯒꯤꯅꯤ ꯃꯥꯁꯨ ꯃദ്ꯔꯥꯁꯇ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯃꯍꯩ ꯃꯁꯤꯡꯁꯦ ꯇꯝꯃꯨꯔꯒ ꯂꯣꯏꯔꯒ ꯊꯣꯔꯛꯄ ꯃꯇꯝꯁꯤꯗ ꯂꯝꯗꯤ ꯃꯥꯒꯤ ꯑꯣꯏꯕ ꯚꯥꯏ ꯑꯗꯨꯗꯤ ꯀꯩꯅꯣꯝ ꯇꯧꯁꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯄ꯭ꯂꯥꯟ ꯇꯧꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯃꯥꯅ ꯂꯝ ꯄꯨꯊꯣꯛꯑꯦ ꯑꯩꯅ ꯏꯟꯚꯦꯁ ꯇꯧꯔꯦ ꯂꯩꯇ ꯍꯥꯏꯁꯤꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤ ꯅꯍꯥ ꯑꯣꯏꯔꯤ ꯃꯇꯝꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯛ ꯍꯣꯇꯦꯜꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯒꯨꯋꯥꯍꯥꯇꯤꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯇꯝꯗꯨꯗ ꯍꯧꯖꯈꯤ ꯑꯗꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯣꯏꯅ
matamgi aonbagi matungina aisu manipurda lae imphalda lae adagi imanabda duma adum bainang ta horo na haire adi matungda aisum karbase atei kai tobe yake na khalakpa matamda atei akhoi ki imanaba manipur ki imphal ki imanaba sing pullaga matamda Gandhi Avenue da hotel ama tawjarame adusu chahi khara taret nipan gumba kano toroga tokthoi adugi matungda amu huji hotel New Airlines ana leibase masi mu ai na amu hawdokjagi bane plot ai gi sagi natchate list lawraga aina hotel New Airlines na tholaga hotel si fooding and lodging da salai jare adugi matungda aina sum aise aina hana hina jarakpa sak hotel se amak khatangi tawbadi phaida na khallaga aina munna khanda jar matungda paisa gi wadu sunataba mayam da su yamna hygienic oi pa mongda bijaba aduga maman su wangdaba mathien su yamba adaina khallaba matung sida aina khoi gi waheng lekai gi sida Aryan Theater se construction horpa matam sida khoi gi yamba sing Aryan Theater gi tamudoya secretary obiriba sida aina amtang proposal ama pije tamo ai kano amta dukan se amta logjage hai matam sida dukan mathaki dukan khaiti loina full loi khre nang loge ga makha gi basement se loro ana adaina hai moina matam construction di loitri de phare atu di aisu deposit to yana bagi matungina piram matungda aina basement sida semgat charaga ngasai Luxmi kitchen se chalaiba hoksaki bani Guwahati da kogi Manipuri basti sida osana yamna kogi ngasai wari pan ki bada leita horaki haina su takpiri ko mase kitang elaborate toranga wari se khan hena thasage matam sida aise Guwahati sida bagi maram kuina lei thabagi maram sisu yamna nungai gro wari ni okay the time I was fallen in love with I thereko matam sida imana bagi lam si da hana hauramisi tawramisi hana yamna rickshaw ge workshop cycle workshop kumba leirami moigi lamsi yam sange side am the scooter workshop adaina tawramisi degi has basi gi cycle gi workshop si loktho hangro aduga ibani semjillaga tawrasi na tawi matam sida wall khabagi kano si magi da kacha yumne wall khabsi kamaina khasige na khanma matam sida paisa su changdabida matam da bamboo ply na ma Guwahati sida yam nauna thom yam phajai de bamboo ply se kamai to ge da ngasai akhoi gi angang gi nahut pagumba mathak ta phalong ma khanbado madu se compress tawga maduna se ply ni aina mun khal has ply ji on leiraga di paisa yam changene aduna Manipur dagi masigi phaklong si leira aga varnish tai wall se kharaga di yakitang di phajabe ya na daina tawre adusu success ore adu mathang da table chokui si kamain to pa na hai matam je paisa su lei panate ada more gi phamna ba bench si ram matam de lupa amada chani pi a tawga table sina lupa cham la genu pi table si kaisu phajaba well furnished nate the table si akoina ke plastic ki kenu ma kupsel laga maduna table si semi aduga choki tubudi bench tubudi thare dain to set ama sarga daina table manga tarukum tharaga daina hujaki chahi manga tarukum di chalai imanam si taroga adagi sum wadi wai phagi tinati nahama oina matamda cha hotel chalai bai se adagi wara adagi imanam si da siname isu thoktabe yadabnina adagi taroga thole ain taroga matam ta ina su somda business kai kai yeng basida daina imanam sida bai nang chalai roda harga daina chalai kitchen hangaga kholaga Manipur gi dishes mayam se mapalam da mahau pibirame madudagi matungda business se tapna laga Manipur da hojik Luxmi kitchen se yamna well plan torga establish torga leizai masi ojasi isasi sak thong ko ayam pamjabagi maram na oigadori bra hai bibra karmai tawe si gi wat se soidana gazani yamsa masi ke hai bagi wadinatre adu pamjar pa haita pamjar kai hekta kai gumam to experiment se tongninge
ꯑꯗ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯕꯁꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨ ꯂꯥꯛꯄꯅꯤ ꯇꯝꯃꯨꯕ ꯈꯣꯠꯂꯨꯕ ꯑꯃꯠꯇ ꯅꯠꯆꯗꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯝ ꯂꯩꯕ ꯃꯇꯝꯗ ꯊꯣꯡꯕ ꯊꯥꯛꯄ ꯄꯥꯝꯖꯕꯁꯦ ꯃꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯕ ꯇꯥꯏ ꯑꯗꯣ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯣꯖꯥꯁꯦ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯕ ꯍꯩꯕꯤꯕꯒꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯏꯟꯖꯥꯡꯁꯤꯅ ꯑꯣꯖꯥꯒꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯌꯥꯝꯅ ꯍꯦꯟꯅ ꯍꯩꯔꯨꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯁꯨꯝ ꯊꯣꯡꯕ ꯄꯥꯝꯖꯔꯨꯕꯗꯨꯒꯤ ꯋꯥꯅꯤ ꯑꯗ ꯍꯩꯕꯁꯤ ꯀꯩꯅꯣꯅꯤ ꯁꯨꯝ ꯍꯥꯟꯅꯗꯤ ꯃꯇꯟ ꯊꯣꯡꯕ ꯐꯖꯅ ꯍꯩꯔꯝꯃꯦ ꯑꯔꯥꯎꯟ ꯉꯁꯤ ꯑꯩ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯐꯤꯁ ꯑꯦꯟ ꯆꯤꯀꯟꯗꯩ ꯍꯦꯟꯅ ꯆꯥꯖꯗ꯭ꯔꯦ ꯑꯗꯨꯅ ꯍꯥꯟꯅ ꯃꯇꯝꯗꯗꯤ ꯌꯥꯝ ꯆꯥꯔꯝꯃꯤ ꯃꯇꯟꯁꯦ ꯐꯖꯅ ꯍꯩꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯡꯉꯨ ꯍꯥꯏꯔꯒꯗꯤ ꯀꯥꯎꯔꯦ ꯑꯗꯨ ꯑꯩꯅ ꯍꯧꯖꯤꯛ ꯐꯖꯅ ꯊꯣꯡꯕ ꯉꯝꯖꯩꯁꯦ ꯑꯗꯨꯝ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯁꯦ ꯇꯧꯔ ꯃꯇꯨꯡꯗ ꯑꯦꯂꯤꯁꯥ ꯊꯣꯡꯕ ꯈꯔ ꯍꯩꯖꯔꯦ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯩꯅꯣꯗꯤ ꯍꯋꯥꯏꯁꯦ ꯐꯖꯅ ꯊꯣꯡꯉꯒ ꯑꯂꯨ ꯀꯥꯡꯍꯧ ꯑꯃ ꯑꯗꯨ ꯑꯂꯨ ꯀꯥꯡꯃꯦꯠ ꯑꯃ ꯕꯁ ꯃꯗꯨ ꯃꯉꯥꯏꯔꯦ ꯍꯋꯥꯏꯁꯦ ꯑꯗ ꯍꯋꯥꯏꯁꯦ ꯃꯤꯛꯁ ꯇꯧꯔꯒ ꯊꯣꯡꯕ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯇꯩ ꯑꯇꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯏꯟꯖꯥꯡ ꯃꯊꯦꯜꯗꯤ ꯂꯣꯏꯅꯃꯛ ꯍꯩꯕꯤꯔꯕ꯭ꯔꯥ ꯂꯣꯏꯅ ꯁꯨꯅꯕꯗꯤ ꯍꯩꯇꯦ ꯍꯩꯕꯕꯨꯗꯤ ꯂꯣꯏ ꯍꯩ ꯇꯦꯁꯀꯤ ꯋꯥꯅꯤ ꯊꯣꯡꯕ ꯑꯁꯤꯗꯤ ꯍꯩꯕꯗꯤ ꯂꯣꯏꯅ ꯍꯩ ꯄꯀꯣꯔꯥ ꯊꯣꯡꯕ ꯃꯔꯣꯏ ꯊꯣꯡꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯐꯣꯝꯗꯨꯁꯨ ꯇꯥꯅꯤ ꯑꯗꯨꯒ ꯃꯍꯥꯎꯗꯨꯒꯤ ꯋꯥꯗꯅꯤ ꯍꯧꯖꯤꯛ ꯂꯛꯁꯃꯤ ꯀꯤꯆꯟꯁꯤꯗꯅꯦ ꯐꯪꯉꯤꯕ ꯑꯥꯏꯇꯦꯝꯁꯤꯡꯁꯤ ꯀꯔꯤꯅꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕ ꯃꯇꯝꯗ ꯁꯥꯒꯨꯝꯕꯗꯤ ꯌꯥꯎꯗꯦ ꯍꯥꯏꯅ ꯁꯨꯝ ꯇꯥꯖꯩ ꯑꯗꯣ ꯀꯔꯤꯅꯣ ꯃꯔꯨꯑꯣꯏꯅ ꯃꯊꯦꯜ ꯀꯌꯥꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯟꯆ ꯑꯩꯈꯣꯏꯒꯤ ꯁꯦꯠ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤꯗꯩꯁꯤꯗ ꯏꯟꯀ꯭ꯂꯨꯗ ꯑꯣꯏꯔꯤꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯣꯖꯥ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯌꯥꯅꯤ ꯑꯩ ꯍꯥꯏꯖꯒꯦ ꯇꯁꯦꯡꯅ ꯂꯛꯁꯃꯤ ꯀꯤꯆꯟꯁꯤꯗ ꯐꯪꯉꯤꯕꯁꯤ ꯄꯤꯌꯣꯔ ꯚꯦꯖ ꯑꯃꯒ ꯑꯗꯨꯒ ꯅꯟ ꯚꯦꯖ ꯍꯥꯏꯔꯒꯅ ꯑꯣꯟꯂꯤ ꯐꯤꯁ ꯈꯛꯇ ꯉꯥ ꯈꯛꯇꯅꯤ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯌꯥꯝꯅ ꯆꯠꯂꯤꯕꯁꯤ ꯄꯥꯕ꯭ꯂꯤꯛꯀꯤ ꯗꯤꯃꯥꯟꯁꯤ ꯉꯥꯒꯤ ꯃꯊꯦꯜꯁꯤ ꯉꯥ ꯃꯇꯨꯝ ꯊꯣꯡꯕ ꯑꯃ ꯅꯣꯔꯃꯦꯜ ꯑꯗꯒꯤ ꯑꯇꯣꯏꯕ ꯊꯣꯡꯕ ꯑꯃ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯊꯦꯜꯁꯦ ꯑꯔꯥꯎꯟ 10 to 12 ꯄꯀꯣꯔꯥ ꯊꯣꯡꯕ ꯑꯗꯒꯤ ꯃꯔꯣꯏ ꯊꯣꯡꯕ ꯍꯋꯥꯏ ꯀꯥꯡꯍꯧ ꯑꯆꯥꯔ ꯑꯗꯒꯤ ꯁ꯭ꯋꯤꯠ ꯗꯤꯁ ꯁꯪꯒꯣꯝ ꯈꯦꯔ ꯑꯗꯩ ꯃꯩꯇꯩꯒꯤ ꯆꯥꯛꯍꯥꯎ ꯑꯗꯒꯤ ꯑꯆꯝꯕ ꯁꯤꯝꯄꯜ ꯕꯣꯏꯜ ꯆꯝꯐꯨꯠꯀꯨꯝꯕ ꯑꯃ ꯑꯗꯒꯤ ꯑꯔꯥꯎꯟ ꯑꯩꯈꯣꯏꯅ ꯃꯊꯦꯜꯁꯦ 10 to 12ꯁꯦ ꯅꯨꯡꯇꯤꯒꯤ ꯈꯔ ꯆꯦꯟꯖꯦꯁ ꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯁꯦꯝꯖꯩ ꯑꯗꯨꯒ ꯃꯌꯥꯝꯅꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯟꯐ꯭ꯌꯨꯁ ꯈꯔ ꯂꯩꯕ ꯃꯥꯜꯂꯤ ꯉꯁꯥꯏꯒꯤ ꯚꯦꯖꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯅꯟ ꯚꯦꯖ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯐꯤꯁꯁꯦ ꯊꯣꯡꯉꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯚꯦꯖ ꯊꯣꯡꯐꯝꯁꯤꯗ ꯑꯩꯈꯣꯏ ꯉꯥꯁꯦ ꯊꯣꯡꯖꯤꯟꯗꯦꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯚꯦꯖꯀꯤ ꯊꯣꯡꯐꯝꯁꯤꯗ ꯚꯦꯖ ꯉꯥꯛꯇ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯑꯃ ꯆꯠꯊꯖꯩ ꯄꯥꯔ ꯄ꯭ꯂꯦꯠꯁꯤꯗ ꯍꯧꯔꯛꯄꯗꯗꯤ ꯑꯩꯈꯣꯏ ꯂꯨꯄꯥ 100ꯗ ꯍꯧꯗꯣꯛꯆꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯣꯏꯅ ꯆꯍꯤ 1-2 ꯂꯩꯔꯒ ꯂꯨꯄꯥ 110ꯗꯒꯤ 20 ꯑꯣꯜꯂꯛꯑꯦ ꯑꯗꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯠ ꯆꯩ ꯇꯥꯡꯈꯠꯂꯛꯄ ꯈꯣꯠꯂꯛꯄ ꯍꯧꯖꯤꯛ ꯇꯞ ꯇꯧꯔꯒ 190, 150, ꯍꯧꯖꯤꯛ60 ꯂꯨꯄꯥ 160 ꯃꯊꯦꯜ ꯄꯨꯟꯅ 23 10 to 12ꯁꯦ 10ꯗꯩꯅ 12 ꯐꯥꯎꯒꯤ ꯃꯊꯦꯜ ꯃꯅꯨꯡꯁꯤꯗ ꯁꯦꯠ ꯑꯃꯁꯤꯗ ꯆꯥꯛꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ 160 ꯄꯤꯖꯔꯤ. ꯍꯥꯏꯗꯤ ꯉꯥ ꯍꯥꯏꯁꯤꯗꯕꯨ ꯃꯈꯟ ꯌꯥꯝꯈ꯭ꯔꯦꯀꯣ. ꯑꯣꯖꯥꯒꯤ ꯂꯛꯁꯃꯤ ꯀꯤꯆꯟꯁꯤꯗ ꯐꯪꯉꯤꯕ ꯉꯥꯁꯤꯡꯁꯤ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯔꯨꯑꯣꯏꯅ ꯀꯔꯝꯕ ꯉꯥꯗꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯔꯚꯤꯁ ꯑꯣꯏꯅ ꯇꯧꯕꯤꯔꯤꯕꯅꯣ? ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯏ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯉꯥꯁꯤ ꯔꯧꯁꯤ ꯑꯣꯏꯅ ꯑꯌꯥꯝꯕ ꯆꯠꯊꯖꯔꯦ. ꯃꯔꯛꯇ ꯉꯁꯥꯏꯒꯤ ꯂꯣꯀꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯁ ꯀ꯭राꯞꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯍꯣꯡꯕ ꯐꯪꯉꯒꯗꯤ ꯔꯦꯠꯁꯦ ꯍꯟꯊꯔꯛꯄ ꯑꯒꯗꯤ ꯃꯥꯔꯀꯦꯠ ꯔꯦꯠꯁꯦ ꯍꯟꯊꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯀꯦꯜꯁꯦ ꯂꯧꯔ ꯇꯧꯖꯩ. ꯀꯩꯅꯣꯗ ꯇꯁꯦꯡꯅꯗꯤ ꯉꯥꯒꯤ ꯃꯊꯦꯜꯁꯤ ꯌꯥꯝꯅ ꯍꯥꯞꯆꯅꯤꯡꯉꯤ, ꯈꯪꯖꯩ ꯃꯊꯦꯜꯁꯤꯗ. ꯑꯗꯨꯕꯨ ꯁꯔꯦꯡ ꯍꯥꯞꯄ ꯌꯥꯏ, ꯑꯦꯂꯤꯁꯥ ꯊꯣꯡꯕ ꯍꯥꯞꯄ ꯌꯥꯏ, ꯑꯗꯒꯤ ꯂꯣꯀꯦꯜꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯥꯏꯇꯦꯝ ꯉꯥ ꯃꯌꯥꯝꯁꯦ ꯍꯥꯞꯄ ꯌꯥꯏ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯆꯥꯟꯅꯗꯕ ꯀꯩꯅꯣꯗ ꯕꯜꯛꯇ ꯂꯥꯛꯄꯅꯤꯅ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯉꯥꯁꯤꯡꯁꯦ ꯑꯗ ꯅꯨꯡꯇꯤꯒꯤ ꯉꯝꯃꯣꯏꯗꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯅ ꯉꯁꯥꯏꯒꯤ ꯃꯄꯥꯟꯒꯤ ꯉꯥ ꯅꯠꯇ꯭ꯔꯒ ꯁ꯭ꯋꯥꯏꯒꯤ ꯂꯣꯀꯦꯜ ꯒ꯭ꯔꯥꯁ ꯀꯥꯞꯀꯨꯝꯕꯁꯤꯅ ꯁꯤꯟꯖꯩ. ꯑꯗ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯗ ꯐꯣꯔꯃꯦꯂꯤꯟ ꯍꯥꯞꯇꯅ ꯈꯣꯠꯇꯅ ꯇꯧꯋꯦꯅ ꯉꯥꯒꯤ ꯈ꯭ꯔꯥꯏꯁꯤꯁ ꯈꯔ ꯂꯩꯈꯤꯕ, ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯈꯤꯕ ꯃꯇꯝꯗꯨꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯇꯥꯡꯉꯁꯨ ꯇꯥꯡꯅ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯁꯤꯖꯤꯟꯅꯖꯈꯤ. ꯑꯗꯨꯒ ꯃꯌꯥꯝꯅꯗꯤ ꯌꯥꯝꯅ ꯗꯤꯃꯥꯟ ꯂꯩ ꯍꯣꯝ ꯗꯤꯂꯤꯚꯔꯤ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯁꯦ. ꯃꯄꯥꯟꯒꯤ ꯑꯥꯎꯠꯗꯣꯔ ꯀꯦꯇꯔꯤꯡ ꯁꯥꯔꯚꯤꯁꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯉꯝꯖꯗꯕ ꯍꯥꯏꯇꯥꯔꯦ. ꯇꯧꯗꯤ ꯌꯥꯝ ꯇꯧꯖꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯂꯥꯛꯏꯕ ꯂꯛꯁꯃꯤ ꯀꯤꯆꯟꯁꯤꯗ ꯃꯄꯥꯟꯗꯒꯤ ꯑꯗꯩ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯁꯤꯗꯒꯤ ꯂꯥꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯤꯒꯤ ꯄꯦꯟꯅ ꯍꯣꯠꯅꯖꯕꯗ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏ ꯁꯥꯔꯚꯤꯁꯁꯦ ꯀꯥꯏꯔꯛꯀꯗꯕ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯑꯥꯎꯠꯗꯣꯔ ꯀꯦꯇꯔꯤꯡꯒꯨꯝꯕ ꯂꯧꯖꯗꯕꯁꯦ.
ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯁꯣꯏꯗꯅꯃꯛ ꯇꯧꯕ ꯉꯝꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯁꯇꯃꯔꯁꯤꯡꯁꯦ ꯑꯣꯖꯥ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯔꯤ ꯐꯤꯗꯕꯦꯛꯇꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯑꯐꯕ ꯂꯥꯛꯒꯅꯤ ꯃꯁꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯀꯁꯇꯃꯔꯁꯤꯡꯁꯦ ꯅꯣꯡꯃꯗ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯅ ꯀꯌꯥꯃꯨꯛꯀ ꯑꯦꯚꯔꯦꯖꯇꯗꯤ ꯂꯥꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯁꯤ ꯃꯇꯥꯡꯗ ꯇꯥꯛꯄꯤꯌꯨ ꯑꯌꯥꯝꯕ ꯀꯁꯇꯃꯔ ꯂꯥꯛꯄꯤꯔꯝꯕ ꯁꯤꯡꯅꯗꯤ ꯌꯥꯝ ꯊꯥꯒꯠꯄꯤꯔꯤ ꯀꯁꯇꯃꯔꯁꯦ ꯖꯄꯥꯟꯗꯒꯤ ꯂꯥꯛꯈꯤ US ꯗꯒꯤ ꯂꯥꯛꯏ ꯐ꯭ꯔꯥꯟꯁꯇꯒꯤ ꯂꯥꯛꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁ ꯑꯦꯛꯁꯂꯦꯟꯁꯤ ꯒꯚꯔꯅꯔ ꯑꯣꯐ ꯅꯥꯒꯥꯂꯦꯟ ꯑꯣꯏꯕꯤꯔꯝꯕ ꯑꯗꯨꯁꯨ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯄꯤꯔꯝꯃꯤ ꯑꯗꯒꯤ ꯃꯄꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯕꯔꯃꯥꯗꯒꯤꯁꯨ ꯌꯥꯝ ꯂꯥꯛꯏ ꯑꯗ ꯊꯥꯏ ꯃꯦꯛꯁꯤꯃꯝꯗꯤ ꯁꯨꯔꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗꯤ ꯃꯦꯛꯁꯤꯀꯥꯟꯗꯤ ꯂꯥꯛꯇ꯭ꯔꯤ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡ ꯅꯠꯇꯅ ꯂꯥꯏꯛ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯇꯨꯔꯤꯁꯁꯤꯡ ꯃꯌꯥꯝ ꯑꯃ ꯐꯣꯔꯦꯟ ꯇꯨꯔꯤꯁ ꯂꯥꯛꯄꯤꯔꯤ ꯃꯅꯤꯄꯨꯔꯤꯒꯤ ꯗꯤꯁꯦꯁ ꯃꯌꯥꯝꯁꯤ ꯍꯥꯎꯏ ꯑꯗꯨꯒ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯗ ꯀꯔꯤ ꯐꯥꯎꯏ ꯀꯥꯏꯅꯒ ꯀꯃꯥꯏꯅ ꯐꯤꯗꯕꯦꯛꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤ ꯑꯣꯖꯥ ꯃꯊꯦꯜꯁꯤ ꯌꯥꯝ ꯍꯥꯎꯏ ꯕꯠ ꯁꯣ ꯁ꯭ꯄꯥꯏꯁꯤ ꯍꯥꯏꯔꯦ ꯃꯣꯔꯣꯛꯁꯦ ꯑꯩꯈꯣꯏꯁꯨ ꯃꯣꯔꯣꯛꯁꯦ ꯈꯤꯇꯪ ꯍꯦꯜꯂꯞ ꯆꯠꯍꯜꯂꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯤꯗꯅ ꯀꯁꯇꯃꯥꯏꯖꯗꯤ ꯇꯧꯖꯗ꯭ꯔꯦ. My name is Andrew. I'm from Canada. We're currently traveling Northeast India and going to be making our way over to Myanmar tomorrow. So you come as a team or are you alone? Us two together, yeah. Okay, hi. So your good name? Siwana. Yeah. Okay. So you're having the lunch and how is it? Tally, it's great. The paneer is really good. It's a little bit spicy for me, but I'm not used to so much chili in my food. So yeah, it's good. Have you been in Manipur earlier? No, this is the first time in Manipur. We got here yesterday from Silchar. Yeah. So what are the places you're planning to visit? We're actually just finishing our India trip. We've been up to Darjeeling and Guwahati and I guess Shillong, Silchar, and now here. And then tomorrow we're heading back to Myanmar. Okay, that's great. Good. Yeah. So we have different recipes from Manipur, and which is the best? The best? Yeah. The potato, is it sabji? Sabji? The potato sabji, I believe, is probably my favorite, but this is pretty good too. Okay. And Iromba. And that's called iromba. What is it called? That's called iromba. Iromba. Okay, and this one was really good. I've never had it before. It was a ball. I'm not sure it was a dough ball. Well, this is a fruit, a kind of fruit. It is? Yeah. So we cook the fruit Okay. with sugar, and then we have it as a curry. Okay, I thought it was some kind of dough ball. Cool. Okay. Interesting. Great. Okay. So you will be a part of the show Life and Style. What would you suggest and what would you like to have? What would you like to say? Anything? Manipur, about Luxmi kitchen, whatever? I really enjoy this part of India. I like the different cultural influences you get here. It's really interesting, and I've been all across northern India, all the way from Ladakh, Kashmir, all the way to the east, and this is probably one of my favorite parts of India, the northeast here. Okay, thank you so much for joining Yeah, us. thank you. ꯀꯤꯠꯆꯟꯗ ꯑꯣꯏꯔꯒ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯜ ꯏꯆꯦꯁꯤꯡ ꯑꯍꯜ ꯑꯣꯏꯔꯕ ꯀꯩꯅꯣꯁꯤꯡꯁꯦ ꯃꯣꯏ ꯇꯔꯨꯛꯀꯨꯝꯕꯅ 5 to 6 ꯆꯂꯥꯏꯍꯜꯂꯤ ꯑꯗꯒꯤ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯈꯣꯠꯄ ꯆꯥꯝꯕꯁꯤ ꯑꯉꯥꯡꯁꯤꯡꯅ ꯇꯧꯕꯁꯤ ꯈꯔ ꯁꯦꯡꯕ ꯋꯥꯠꯂꯦꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯜ ꯑꯍꯟ ꯑꯣꯏꯕ ꯈꯔ ꯑꯣꯏꯕꯁꯤꯡꯁꯤꯅ ꯈꯔ ꯆꯦꯛꯁꯤꯟꯅ ꯆꯥꯝꯃꯤꯗꯣ ꯀꯣꯜ ꯂꯤꯛ ꯆꯥꯝꯕꯁꯤꯗꯕꯨ ꯅꯨꯄꯤ ꯑꯉꯥꯡꯅ ꯆꯥꯝ ꯃꯣꯏꯁꯤꯅ 3 ꯑꯗꯨꯃꯥꯏꯅ ꯊꯝꯃꯦ ꯑꯗꯨꯒꯤ ꯁꯥꯔꯚꯤꯁꯇ ꯂꯩꯔꯤꯕ ꯑꯗꯩ ꯍꯥꯞꯄꯤꯕ ꯑꯗꯒꯤ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯑꯔꯥꯎꯟ 20 ꯂꯩ ꯑꯗꯣ ꯁꯝꯇꯥꯏꯝꯁ ꯃꯌꯨꯝ ꯆꯠꯈꯤꯕꯗꯩ ꯍꯜꯂꯛꯇꯕꯗ 15 ꯂꯩ ꯍꯥꯏꯊꯔꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯝ ꯅꯣꯔꯃꯦꯜꯂꯤ 22 ꯑꯗꯨꯃꯥꯏꯅ ꯄꯨꯡ 9ꯗ ꯃꯌꯥꯝꯒꯤ ꯁꯥꯔꯚꯤꯁꯁꯤ ꯄꯤꯕ ꯄꯥꯝꯖꯩ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯈꯪꯗꯦ ꯑꯗꯒꯤ ꯃꯣꯏꯁꯨ ꯐꯦꯃꯤꯂꯤ ꯂꯩꯔꯤꯅꯤ ꯑꯗꯒꯤ ꯊꯣꯡꯕ ꯊꯥꯛꯄꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯤꯁꯨ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯊꯣꯡꯕ ꯊꯥꯛꯄꯁꯤꯗꯗꯤ ꯅꯨꯄꯥꯁꯤ ꯌꯥꯎꯍꯟꯖꯗ꯭ꯔꯦ ꯏꯃꯥ ꯏꯕꯦꯜ ꯈꯔ ꯆꯍꯤ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯁꯤꯗ ꯊꯣꯡꯍꯜꯂꯦ ꯑꯗꯨꯅ ꯃꯣꯏꯁꯨ ꯃꯌꯨꯝꯗꯒꯤ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯒꯤ ꯇꯧꯕ ꯃꯇꯝ ꯈꯔ ꯊꯦꯡꯕ ꯍꯦꯛ ꯃꯊꯦꯜ ꯃꯌꯥꯝꯗꯣ ꯂꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯍꯦꯛꯇ 10:30 ꯍꯦꯛꯇ ꯇꯥꯕ ꯑꯗꯨꯒ 10:30 ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯅ ꯂꯤꯃꯤꯠꯇ ꯊꯣꯡꯕꯅꯤꯅ ꯉꯟꯇꯥꯅ ꯌꯥꯝ ꯑꯊꯨꯕꯤꯗ ꯌꯥꯝꯅ ꯖꯥꯝ ꯑꯣꯏꯔ ꯁꯤꯠꯈꯤꯕ ꯑꯣꯏꯇꯥꯔꯗꯤ ꯉꯟꯇꯥꯅ ꯑꯗꯨꯝ ꯄꯨꯡ 1ꯗꯁꯨ ꯂꯣꯏꯁꯤꯟꯕ ꯌꯥꯎꯏ ꯅꯨꯡꯗꯥꯡꯒꯤꯁꯦ ꯀꯁꯇꯃꯔꯗꯤ ꯌꯥꯝ ꯂꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ
ꯑꯩꯅ ꯄꯩꯁꯥꯗꯣ ꯍꯣꯏ ꯄꯩꯁꯥꯕꯨꯗꯤ ꯄꯥꯝꯗꯕ ꯀꯅꯥ ꯂꯩꯒꯦ ꯑꯗꯨꯕꯨ ꯉꯁꯥꯏ ꯁꯥꯔꯚꯤꯁꯇ ꯁꯣꯛꯂꯛꯀꯗꯕ ꯅꯦꯛꯁ ꯗꯦ ꯑꯃꯨꯛ ꯔꯨꯇꯤꯟ ꯑꯃ ꯂꯩꯕꯅꯤ나 ꯑꯗꯨꯅ ꯅꯨꯡꯗꯥꯡꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯇꯣꯛꯊꯣꯛꯑꯁꯤ ꯂꯟꯁ ꯈꯛꯇꯪ ꯍꯣꯠꯅꯖꯔꯤ ꯃꯈꯣꯏꯒꯤ ꯁꯦꯂꯔꯤ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯈꯨꯠꯁꯨꯃꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯃꯁꯤ ꯑꯣꯖꯥꯅ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯁꯥꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯒꯤ ꯑꯣꯏꯅ ꯁꯥꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯁ꯭ꯇꯥꯐ ꯈꯔꯗꯤ ꯃꯣꯏꯅ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯄꯤꯕꯤꯌꯣ ꯉꯁꯥꯏꯒꯤ ꯅꯣꯡꯃꯒꯤ ꯗꯔꯀꯥꯔ ꯂꯩꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯅꯣꯡꯃꯒꯤ ꯄꯤꯕ ꯌꯥꯎꯏ ꯑꯗꯨꯒ ꯀꯤꯆꯟꯗ ꯂꯩꯔꯤꯕ ꯊꯣꯡꯕ ꯊꯥꯛꯄꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯈꯔꯁꯤꯗꯤ ꯃꯣꯏ ꯊꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯎꯔꯞꯅ ꯑꯗꯨꯝ ꯁꯥꯔꯦ ꯑꯗꯨꯒ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯃꯣꯏ ꯊꯥꯒꯤ ꯑꯣꯏꯅ ꯁꯥꯕꯤꯌꯣꯅ ꯑꯗꯨꯃꯥꯏꯅ ꯁꯥꯖꯩ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯕꯤꯁ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣꯖꯥꯁꯤ ꯀꯔꯤ ꯀꯔꯤ ꯑꯇꯣꯞꯄ ꯄꯥꯝꯕꯤꯕꯒꯦ ꯀꯔꯤ ꯀꯔꯤ ꯑꯦꯟꯖꯣꯏ ꯇꯧꯕꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯁꯤ ꯇꯨꯔꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯀꯣꯏꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯣꯏꯕꯁꯦ ꯑꯩ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯁꯤꯗꯗꯤ ꯊꯣꯏꯅ ꯄꯥꯝꯖꯩ ꯑꯦꯕ꯭ꯔꯣꯗꯇ ꯈꯔ ꯇꯣꯏꯅ ꯆꯠꯄꯁꯦ ꯄꯥꯝꯃꯤ ꯃꯐꯝ ꯆꯠꯂꯨꯔꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯟꯇ꯭ꯔꯤꯗꯨꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯀꯩꯀꯥꯁꯦ ꯑꯩꯅ ꯀꯣꯄꯤ ꯇꯧꯕꯅ ꯌꯥꯕꯅ ꯀꯗꯥꯏ ꯐꯥꯎꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯀꯣꯏꯕꯁꯦ ꯈꯔ ꯑꯩ ꯏꯁꯥꯒꯤ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯛꯁꯃꯤ ꯀꯤꯆꯟꯒꯤ ꯐꯤꯕꯝꯁꯤ ꯍꯦꯟꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯅꯅꯕ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯅꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯒ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯣꯖꯥꯅ ꯀꯔꯤ ꯀꯔꯤ ꯍꯥꯞꯆꯟꯒꯦ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯒꯤ ꯁꯥꯔꯚꯤꯁꯁꯤ ꯍꯦꯟꯅ ꯐꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯇꯨꯡꯒꯤ ꯑꯦꯝꯁ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯀꯔꯤ ꯈꯟꯕꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯇꯥꯡꯗ ꯑꯣꯖꯥꯅ ꯊꯝꯕꯤꯔꯛꯎ ꯑꯩ ꯇꯁꯦꯡꯅ ꯀꯁꯇꯃꯔꯁꯤꯡꯒꯤ ꯗꯤꯃꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯇꯧꯒꯦꯅ ꯈꯟꯖꯔꯤꯁꯤ ꯅꯨꯡꯗꯥꯡꯒꯤ ꯁꯥꯔꯚꯤꯁꯁꯤꯃ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯑꯗꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯆꯦꯐ ꯑꯦꯛꯁꯇ꯭ꯔꯥ ꯊꯣꯡꯕ ꯊꯥꯛ ꯄꯨꯖꯥꯔꯤ ꯑꯦꯛꯁꯇ꯭ꯔꯥ ꯈꯔ ꯑꯗꯒꯤ ꯑꯉꯥꯡ ꯁꯥꯔꯚꯤꯁꯀꯤ ꯑꯦꯛꯁꯇ꯭ꯔꯥ ꯈꯔ ꯃꯣꯏꯁꯦ ꯍꯦꯟꯅ ꯊꯕꯛ ꯄꯤꯕꯒꯤ ꯆꯥꯡꯁꯤꯁꯨ ꯈꯔ ꯋꯥꯡꯈꯠꯍꯜꯂꯒ ꯅꯨꯡꯗꯥꯡꯒꯤ ꯁꯥꯔꯚꯤꯁꯁꯤꯃ ꯀꯁꯇꯃꯔꯒꯤ ꯗꯤꯃꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯃꯁꯤꯃ ꯄꯤꯒꯦꯅ ꯈꯟꯖꯔꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠꯗꯣꯔ ꯀꯦꯇꯔꯤꯡ ꯒꯤ ꯁꯥꯔꯚꯤꯁꯁꯤꯃꯇꯪꯒ ꯄꯤꯖꯒꯦꯅ ꯈꯟꯖꯔꯤ ꯂꯥꯏꯐ ꯑꯦꯟड ꯁ꯭ꯇꯥꯏꯜ ꯍꯥꯏꯔꯤꯕ ꯇꯤꯚꯤ ꯁꯣ ꯑꯁꯤ ꯑꯈꯟꯅꯅ ꯇꯣꯝ ꯇꯤꯚꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯇ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 8:30 ꯇꯥꯕ ꯃꯇꯝꯗ ꯁꯟꯗꯣꯛꯆꯕꯅꯤ ꯍꯥꯏꯔꯤꯕ ꯇꯤꯚꯤ ꯁꯣ ꯑꯁꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯔꯁꯅꯥꯂꯤꯇꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯩꯁꯤꯗ ꯑꯣꯟꯇꯔꯄ꯭ꯔꯤꯅꯤꯌꯔꯁ ꯑꯣꯏꯕ ꯌꯥꯏ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯒꯤ ꯁ꯭ꯄꯣꯔꯠꯁꯃꯦꯟ ꯌꯥꯝꯈ꯭ꯔꯦ ꯋꯤꯚꯔꯁ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛꯁꯤꯗ ꯂꯩꯔꯤꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯈꯣꯝꯒꯠꯆꯔꯒ ꯃꯄꯥꯟ ꯂꯝꯗ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕꯒꯤ ꯑꯆꯧꯕ ꯄ꯭ꯔꯃꯣꯁꯟꯒꯤ ꯄ꯭ꯂꯦꯠꯐꯣर्म एरिया है तारे अदुगुम्बा पिजबनी मसैसे ओजाना ngasi अखोइगी एपिसोड असida saruk याबिबसी ओजादा करी फाउबी अदुगा करी वारोल सिंगी अखोइगी व्यूअर्स सिंग ओजाना थंबिनी आइगी ओइना हागति ngasi तोमना एक्सपोज तौबिरे लक्ष्मी किचन से हानसु ए नाइना सु तौबिगी अदा अमुक्सो नौना मुत तोमना तौबिरे मसिगिदमते याम नुंगाइजेरी अमसुंग मयामदा आइना हाइजनिंगबती हौजिक नौना हौगलक्लिबा तोम मयामना खोइताना पामना येंबियो अइना हाइजनिंगबती तसेंगना इसाना थोंबा थाकपगी टैलेंट लैबिबा तारगति थोइना गवर्नमेंट की जॉब ता यामना डिपेंड तौबिरिनु इसागी टैलेंट तो फोंदोकबियो थोंबियो अदु मफम मतम चाना जगह चाबा मोंगदा येंगाga याम हाइजनिक ओइना थोंग थागा मयामबु टेस्ट अमतंग तहनबि महौबु खंग्रगति मियोइबा से कस्टमर से तुम लाई अन निंगहनबा लेतना इसागी टैलेंट तो फोंदोकबियो सिमंगाय आइना हाइजनिंगबति ओजागी मेन एमसी अखोइगी स्टाफ मयाम अमसु थबक पिबिबा हाइदारने मसिगी मतंगदा ओजाना अखोइगी वाखम मयाम अम शेयर तौबिबा अखोइगी एपिसोड दा सरक याबिबगी दमकता ओजाबु हना थागत फोंदोकचरी थैंक यू सो मच फॉर जॉइनिंग अस थैंक यू ngasi episode ta maroina akhoi isagi talent pu lairagadi akhoi government ki job tanadragasu isana isabu thabak bijaba haibagi yamna maroi be example ama akhoi ngasi provider dagi khangjaba fangle mathangi chayol mathangi saturday numit ki numidang waram pung 3:30 taba matamda with new personality and new subject will be back again till then keep watching Tom TV